Ma'am ngasi aina yumda laina facial kamai tawjay step by step share tawjaramge aduga ma'am aina sijanaba facial kit chu yamna nungaibada oibako Ma'am asigi NEUD ke 30-minute DIY makeover facial kit sini asina salon da facial tawbo dumaina experience su fangani aduga khoigi skin dull pigmented amadi uneven obitu su fangani asida 6 steps yawarkani. Step 1 cleansing milk, step 2 face scrub, step 3 massage cream, step 4 face mask, step 5 face serum, step 6 sunscreen. Ma'am matam manganda bida facial tawse hawrse ahan bada towel achotpa mana mai se fajana nan thopiro. First, cleansing milk se khara lawjaraga mai da 1-2 minutes fajana tapna massage tawbirni asina khoigi skin oily oiba amadi acne blackheads obitu su fahandoini. Second step face scrub sina khoigi dead skin cells remove tawgani skin su smooth ohengani. Third step sina massage cream ni asisna upward motion da fajan taibirani asina khoigi blood circulation improve tawgani relax feel su ohengani. Fourth step sina face mask asina skin hydration amadi glow lakani mask se taibiraga 10 to 15 minutes sambiraga mai se fajana jamthokpidoini. Fifth step sina face serum se drop khara lawbiraga mai da tapna taibirani asigi serum se lightweight and sticky oigani skin su radiant finish pigani. Asina last step oiduni sunscreen se khara lawra taijarage asina khoigi skin se nungsa da ngakthoknabani. Ma'am isa uje facial tawba loire mai se am fresh oraga khoi mai se am yang bayamna nungaibada faoibako ado ma'am agi description box da product asigi link hapcharamge ma'am changa purchase tawchanbiro aduga yumda laina facial tawbibasu yarani.